Impact Health Link ta ay Momoka Salam na mayam butaram na okshari ngasi Health Link ta khana jagadori pa topic asi Interventional Neuroradiology what do they do haiba hiramasigi matang dani hiramasigi matang da akopa warol khara thambina ba aikhogi studio da lengsin duna leibiriba expert asina Dr.Shambanduram Somorendra Neuroradiologist Dr. Asi Thoubal District Hospital da posting tabani aduga JNIMS da utilize tabani Dr. Bohan Bamakta da taram akshari Dr. Ahanbada Neuroimaging and Interventional Neuroradiology habese sikarino da habezo hana takpio Neuroimaging and Interventional Neuroradiology have a subject si yamna anova subject amani in the whole of medical science da India da masing thibada mi qualified officer dum khara yam tri haitar aduga masi Interventional Neuroradiology have a subject part ama then another part is neuroimaging part ani neuroimaging sina diagnostic part of the neuroradiology that means diagnosis to bagi tang oina MRI to ba CT scan to ba aduga madudagi laina je puthokpa aduna diagnostic part that is the neuroimaging part and hari se aduga mo interventional neuroradiology hari sina tasina hari gadi patient si diagnosis tan to badana tana akoina diagnosis to ba plus the treatment su yoba treatment sina kamai to no hai matam sista neuroradiology akoge neuro gi amasung brain gi amasung spine gi oiba e gi khongchen da leiba laina singi matang da akoge treatment to sina neuro interventional neuroradiology hai this the operation go to godam dinate but operation to godam dinate adugu interventional sina treatment part of the neuroimaging neuroradiology habita ado doctor sigi interventional neuroradiology se sigi Manipur scope ti kyam like to sai tasing hari gadi neuro interventional neuroradiology si yam big yam achouba subject amani brain gi matang da any vascular diseases haibasi akoina brain da makhal mayam leike hana khangdaba adagi anova adagi im patient amana just headache khatani harigasu manungda brain da akogi vascular laina ama leibagi vascular hairagadi kai no hai kanda igi khokchen da haiba ada igi khokchen da leiba laina khudimak se akoina treatment se tor ko ngamgadori bani sigi interventional neuroradiology gi makhatana ado Manipur da akogi haiba laina si phaniam yamna lei akoina aina AVMs da leiba matam da 1 month 2 months khudingi Manipur dagi north east lom dagi akogi vascular diseases of the brain and spine si yauraga laina se akoi ada AVMs da treatment to lai aduna haibadi treatment to nugi to ta saida hanan matik saba khulai natragana matik saba akogi qualified expert lai tabagi hana treatment to romdraga su haiba posting si huzik Manipur da marang dum treatment to ba yarga ba adugum ba branch amani mayam nadi kaya khangdaba subject se aduna brain haraga neurosurgery neurology hana dang chatpa but there is also a subject for interventional neuroradiology haiba possible is the treatment to ya vascular disease mayam gi scope ama chobu scope ama lei hai tai aduga doctor si gi akhoi gi neuroradiology se yeng bagi to treatment to pa se sida amo akhoi gi Manipur sida magi khusu khulai hai tare ko adu khusu khulai se matik chana leirabra adu su haibi mai like neuroimaging ki part di haiba akoina neuroimaging ki hairaga khuju khulai haraga di maroina MRI CT scan adagi X-ray ultrasound sim di tuana laser haiba point neuroimaging ki part diagnostic part of the neuroradiology di akogi diagnosis to no part di matik chan khulai loinamag lei tawdabu akogi interventional neuroradiology ki part intervention torpagi treatment torpagi part sidadi Manipur da government hospital sindadi chapchana matik chaba khulai di leitri asidai sa chang ka doise DSA haba machine ama chang kani yamna achob khulai ni akoina interventional neuroradiology da chang ka do khulai se DSA se digital subtraction angiography haba digital subtraction angiography se so akoi cardiology na sinaba cat lab haina su lei adu cardiology na sinaba si nataba sidagi hena
highly advanced over haitare neuro intervention to be aba kulai sina the diagnostic digital subtraction angiography masi kulai si hujumaki di laitre dubu process in the process of purchasing at JNIMS ta haitare doctor na hujik mamang da haibi hiba ama brain and spine gi vascular diseases to adujuna karino karambano ajusu ta brain sidai sista e gi consciency amana e chenkhat ki basina akoina arteries kore adagi e chenthorakpa brain sista e piramaga brain dagi kumtharakpa e sina veins kore ana sigi lambi sista brain gi mathakta chenkhaliba e gi khongchatsi lei mayam sigi marak sista leina mayam leibi ai like for example e utong cheliba e utong sista khitang pomthokpa magi e utong cheliba e utong sista magi walls weak oibdagi magi akoiba walls weak oibdagi pomthokpa number 1 masi pomthokpa sibo akhona aneurysm ko haiba potsi brain da natana atopa isagi kayat singda loina oibi ai adubo brain do orgadi hena sathiba makhalgi leina oibi aba masagi pomthoiba potsi rupture torgadi kairagadi akogi brain e thupa yaba si one of the kano man leina makhalabani aneurysm ko ba intracranial aneurysm adui makhata bada AVM kind of lady AVM is na arteriovenous malformation si tasingna normal over the brain gi mathakta e chenkhaliba arteries habisiga vein habisiga directly communication tawdi the directly samnadi tabudabu AVM haiba leina sidadi kamai to ge har kanda arteries chenkhalibiga veins ga directly samnabadagi maram oraga brain arteries ki e chelibisi vein lomda lakpa na mangonda ngasai artery gi pressure wang bana maram oraga vein si yamna chauthorokpa kotorokpa mayam am leikre sina arteriovenous malformation AVM haibisi makhal mayam leikre akogi fistula then AVM gi makhal khara su leikre adu natabada atopa amana akogi angang machada yam piba angang machada pokpadagi yaurpada akogi vein of Galen malformation kaina sisu AVM gi makhal amani adubu si tongan ba laina oina treatment oina tawnai masa vein of Galen haisidana akogi brain gi maning thangba sarukta laiba igi khongchen seista vein of Galen haina structure amalai adu high ba structure se yam chauthorokpadagi akogi vein of Galen malformation kaina su lairi adugi asi natabada atopa akogi brain says the cheliba e khongchachi kayuba by any akogi hook by any means ba brain the e chelibse thingba taraba that means thingba taraba habidi karigumba chenkhaliba e khongjensi gida cheliba artery singse pixelakpadagi khupchalakpadagi kaigumba brain the e chenba phangamdragadi sina stroke khana lakaduriba ana stroke sidasu makhal khara leikre stroke si akoina e cheliba e sigi akogi brain da chenkhaliba e gi khongchat sidai seista apanwa ma leibadagi either khujanba natragana atopa mafam hakchang gi atopa mafam amdagi akoi e phamjanba akoina clot haina ju khangnariba clot si mafam atopa amdagi brain gi mathakta yauраktana e khongchen cheliba brain da leriba e khongchen cheliba seista kaigma mana phamjan leirkhadi brain gi parts sing madui makhada taba brain gi parts sing da e phangdabdagi stroke kaina thokpa yai sibuna akoina ischemic stroke kaina kawi ischemic stroke suna taba akoina mayam nadi sum stroke haina khanaba akoigi common term da madi stroke tore haraga akoi BP stroke si yam khanai BP stroke sina kaino haraga di brain da BP wang badagi e macha laiba e khongchin macha singse pokhairaga brain da bleeding toba akoi sibuna akoigi hypertensive stroke natragana akoigi brain da bleeding tobagi stroke sina stroke makhal atopa mani ada akoina atopa stroke amna ngasa ina haijagirba e khongchin chinbada phunbadagi adagi atopa amna sina e cheliba e chenkhaliba lambi sigi matangda nainaba anabani adagi si natabada vein lomda vein hai sinanga sagi brain de sa e se chelaga mana brain se sina homatumda pataba e se puthorkada busina akoina vein kawi sigi lambi se sta karigomba e se block torba masai clot toksalaba aduna akoina cerebral venous thrombosis kawi vein lomda clot toxin venous thrombosis kawi adumaina sisu yamna adum nupi daga khare hena thokanba cerebral venous thrombosis CVT kaina kaune sinu ju adum yamna complication thokpa yaba adugumba laina makhalamani
adu natabada amuk khara hena spine gi dasu laina mayam leigre haiba artery ngasagi AVM na haiba arteries ka vein ga loksanaba magi e chain basi artery dagi direct vein da chain basi spine da thokpa yai masina akoina spinal AVM kana le the spinal AVM da su akoina makhal mayam khaidokre spinal dural AVF kana hai su leire spinal macrofistula kana su leikre adwana su leire aduga amaga brain da amana akoigi dural AVF haina amaga makhal amaga lei dural AVF haisina brain da chensaliba e ko sinataba brain gi mapanda akoigi skull gi haitare ko saru skull gi akoi be sita durameter haina ama lei durameter se sita chen ba durameter se bu supply torba masibu e piriba khongchen cheliba e singsina karigumba brain lom da changselak patarba aduga kaigumba vein amaga maga punsilagadi akoina andubu dural AVF haina kawi sina akoina dural AVF ko asisu laina yamna common oiba aduga treatment tawda yadaba makhal amani aduga atopa aman su akogi mid lomgi saita mid ka mari lena tawbadasu akogi artery brain da changkhaliba e sina akoina ICA ka internet akogi sigi brain de chakhalaba e siga ICA siga mid ki vein siga punchal lagadi akoina keroticovenous cavernous fistula kainaga amai sleikre sisu dural AVF ki part makhal amada mid ka se pomthoga lakpa haiba laina mayam se loina mak brain gi vascular malformation vascular diseases ta lakani aduga doctor sigi magi vascular diseases sin lakpa sida haksang da 파우럭버도 또 그마인 떠라가 심점 마루이나 브레인기 아나바싱 시데이시스타 vascular diseases 싱기 브레인기 vascular diseases 싱시 파우럭버시 마클 라이나 모옹기 마퉁이나 마클니 तसेंगना अहनबदा अखोइना एन्यूरिज्म काइना आइना हापनगिबा इंटर ई खोंचे ई चेलिबा ई खोचिंग खोंचेन जिदा किदंग पोमथोकपा हारिबा पोतु एन्यूरिज्म सिदि मोहुजी लई हेजे खंगदबिदा माजे रप्चर तो मतमदा अखोइ काइरकपा मतमदा माई सिम्पटम से लाकनी हाइसिदि अखोइ वेरी सडन ऑनसेट हेडेक हाइतारेको हेडेक सिजु worst headache of my life kainaga akoina explain tawnai worst headache haibasi kaino punsida amuk ta hana thokidaba headache ai siregdu matagum khanba headache aduna amasi thoise karigino haikana ije pokhairaga ije mapan brain gi e khongchen cheliba arteries gi mapan tholaga brain gi durameter sinse irritation toba aduna maram headache toba adagi ngaksam marida naba siju neck rigid aduna ngaksam ji yamna flexible oiba ngaksam ji akoina rigid oiba akoina neck rigidity kaina hai ana sudden headache of the life si akogi typical aneurysm gi layong makhalda layong da phongdok pada mai phongdore adagi atopa na stroke kaina hai gi dugina akogi sum leiramase khut nama ma khong nama ma side amagi nama ma ekta paiba sondharapa adagi chin nama chingba ko adagi pairam glass ama pairam se phaisan bangam na phat ka tagiba adagi gyan mangba asigum mayam se akogi stroke to tawgali adagi ngasagi intracranial da manung da brain manung da oina bleeding tawbasina akogi hypertension bp stroke na haina baju yamna kanna bp wangkhatana stroke tawbasida su akoina headache yam kanba headache tawnai adagi oba khop yawnai ko adagi gyan mangba yawi aduna maroina aduga muk AVM haiba laina dundana makoise sometimes bleeding to busu yai natragana bleeding to dabida mi se sarai hoba epilepsy to ba seizure to ba haina adumaina haibase sisu thon ba yai aduna brain gi laina makhal gi oina tongan ba magi layong phungdor I haib tare adagi kok yam chicken ba akhoi gi dural AVF sina kok yam chicken bagi mong da adumaina lainai the mid chupom thoropa maram ire leitana mid pom thoropa gumba mid ngang ba sina akhoi gi dural AVF ta cavernous fistula na ina hang sa hai ki duida adai da su tomai ai layong mukon thopase doctor dagi khangjani ba wafam kya lai da matang sai da brain matang logi matang sai da brain logzage break tagi yamna thuna hanjarake impact health meeting ta dun lebiyo mayam bo amuka na taram na shere doctor hojik mamang da doctor na stroke ki matang da haibi kre ko to stroke sina kari no aduga stroke se magi sida makhal kaya laike adu so haibi mind to bige akhoi maru oina ischemic stroke
stroke hariga akogi neuro interventional neurology da stroke ischemic stroke haina maroina khanai aduga stroke haibisi akogi heart de akona heart attack chap manana stroke of the brain attack haibani brain da sudden attack ama lakpas bu akona stroke haina common terminology da attack ama lakpa haiba brain attack natraga stroke si makhal khara khaido I makhal se ischemic stroke haiba amne asagi aina maraktu su mathak su panjagriba I gi kongchen da phunba natraga na kainoma na obstruction tawdagi thopa pada isagi sa lengbangam daba sina ischemic stroke koi aduga second dana hemorrhagic stroke hemorrhagic stroke sina ngasagi bp wanga brain gi manungda I pokhairaga ngasagi headache toba asina ischemic stroke koi aduna adugi atopa ngasagi I pokhairaga aneurysm toba aneurysm dagi pokhairaga tobu stroke ki mongda adum toi aduna mokhoi ju stroke oina hai adubu mayam sigi manungda stroke ki makhal mayam sigi manungda waidigi common oiribise ischemic stroke sin ischemic stroke sin ngasagi I gi kongchen se da phunjan kibdo haiba I gi kongchen da phunjan laga tawba ischemic stroke si yamna common joiba akogi India da ischemic stroke sina maram oiraga akogi patient sing da adagi all health ki burden da hargadi kai harge har kanda India gi oina natragna whole world gi su oina stroke is the most leading cause of disability kanona akoi mioibna soinai side ama lengma chatpa ngamdabdagi soinai na leibasi stroke sina khwaidi achouba khwaidi ihan hamad number 1 da cheliba cause of disability ni asina maram oraga mi amagi punsida bedridden oina paralysis oraga leiba magi mapunsida tawba yamna haiba stroke sisu maru oina tawgalise 50 years patient mi amana stroke tawbadagi magi mapunsida tanjaramba mana honajaramba adagi mana honagadoriba thabak mangam si khudakta hekta suddenly mangam paralysis tawduna anabasina maram oraga livelihood se pura mangba adugumlaba leina makhalamni stroke ischemic stroke se ana masibu treatment tawbasi masibu khangba ade stroke ma taw matam da kari tawdagi haibisisu yamna khangminaba darkar oiba patient population na yamna khangminaba darkar oiba potni haisina magi stroke si kari tawno harigadi ngasagi I phunjanbadagi part of the mana ngasagi I chengadoba brain da chengadoba I phunjangadoba possible phunjanbadagi brain da chendabadagi madugi brain gi part tuna supply tarba magi function sing do loinamak down chatkidoni function do ngamoidoni ana function sing ngamdam tamda isada kai haina pholke habse khwai ihan hanga sudden onset ngamamba pot ama pairambada patagiba khutse paison bangamdaba khutta chingakpa adagi maida nama chingba haiba posingse adagi wangamje akui slurring of speech na phaiba sumaina torpa yamna suddenly hana kemta anaba yakku kemta leitabida sumaina torpa si yam suddenly torkani aduga yam suddenly torpa potnina atopaga mari lenendabida brain da akoi stroke tori habise khangbiba ma darkar tare akoi patient population singna ko praja singna aduga si hek khangbaga stroke sigi yam sathiba na brain sidi kari doge haiba matamda madi once sigradi sire madi amuhana regenerate toropa liver dongna part ama lothokraba atopa part na mai mahut simbasi kyangam yadi aduna brain gi part is the part ama brain gi part ama sigira targadi infarction thokpa ka bisi akona brain da infarction thokpa kaina hainese ana infarction thokrakadi magi function si ngamdabadagi kano si tawdoini paralysis se lakadoribani aduna hek mana matam khara di phangi akoida akoi paralysis completely paralysis thoga su brain si collateral supply hena akoi easy chen bagi chang si akoi perfusion hena lei masi gi chang si khara nemthar pang sa gi ngai block to khibduna adu within 4 hours puki 4 to 4.5 hai tare pung mari deina pung mari makhai muki manung da kai ba patient se la ga di akoina hidak kapaga ngasai gi phunjaliba pot ngasai clot si thrombolyze the way kaithon ba yai masi bang akoina thrombolysis ko achuna thrombolysis se within 4.5 hours puki mamang da kai ba patient sina la ga di madugi hidak kapaga
ngasagi phunjaliba pose akoina lokthokpa natragana kaithon be adu kaithokhragadi ngasagi magi makhut makhong da pangtharmi ba natragana paralysis to mi do hingadum be aduga atopa amana mechanical thrombectomy. Mechanical thrombectomy is the latest akogi treatment haitare stroke ki matang da adu mechanical thrombectomy sina ngasagi I hida kapaga clotchi thugai basi sometimes successful oigande masi 40% 40 to 50% bukti successful oibi adu kayumba I cheliba I kongchen si daisa yam chawba branch haitare main branch kumda kayumba I cloth che phamjalaga leragadi madu yamna hida kapasna thugai bungamde aduna masi changaga brain gi manungda changaga lokthuba amtai darkar tai masibu lang changaga brain gi manungda changaga lokthopasibu akoina mechanical thrombectomy ko thrombus to lokthopa asim mechanically ana mechanical thrombectomy this da amuk ngasagi pung kya matam kar matam puk to biage 4.5 hours na hidak pirga thugai bi yare adu leida kayguma successful oidragadi successful oiba amsung oidaba isi wait to be ade for every minute khuding stroke ama to budagi minute khuding gi brain 1.9 million neurons brain gi part neuron cells sing se siri neba adiduna akoina yam thuna rapidly changba amsung yam thuna lokthok pasi darka oi kuina sangna lerega dinga sagi brain gi siri ba patse hena chawthorktana hena catastrophe thokdori neba aduna yam thuna rapidly changa sagi clot leribdu lokthokpa sibu akoi mechanical thrombectomy koi ada asi akogi kamyada akogi femoral artery haina amalei maseis da thillaga akogi aorta da changa aorta se akogi haksangi mayai leriba yu tong achobu se changaga adagi mathakta brain lomda ICA kana aina haigiba ICA se changaga ngasagi brain gi part MCM middle cerebral artery kind leb se changaga ngasagi clot chilok thu doini masibu akoina makhal ani thokna lei masibu mechanical thrombectomy se su akoina aspiration haibamne adagi stent retrieval haibamne sumaina legini stroke treatment se lista अदुगा डॉक्टर हुजिकी स्ट्रोक ट्रीटमेंट तौबसे सिसिदा अखोगे मसाजे पैरालाइज कुंबा तौखिबा खोखिबसे सिसे मा हानगी नॉर्मल सिदा मो हलकपसे सि परसेंटेज के हम लेके तो साइब करिगुंबा मतम चाना अखोइना इंटरवेंशन से तहोरबा इंटरवेंशन हाइरगदि ngasai treatment से तहोरबा like for 3.5 hours नत्र 4.5 hours सिंग मनुंग दा तहोरबा अदुगा 6 hours की मनुंग दा केगुंबा इंटरवेंशन से तहोरगदि on table दा अखोइना प्रोसीजर से तौरिङै दा नखु थांगलो नखोंग थांगलो है नंगममदब पेशेंट से मखु थांगल कदोइन अदना हाइबा प्रोसेस से क्विक इन क्विक आउट हाइतारे अदना अखोइना सिलेस्टा अखोइना टर्मिनोलॉजी एमसिने डोर टू पंक्चर हैना अखोइना ngasai patient si hospital se lae lakpadagi na hospital da stroke ne khanga lakpasigi na ngasagi akoina test toraga marakta akogi CT scan karikra togadu mayam leri ko adam si laga akogi puncture toraga akogi brain da changa lokhthu bagi process se sisi door to puncture time haina ajis thuring goi mangon da brain ngasai aina 1.9 million sigani have yam thuna toring goi yam thuna kano tobungami akogi recovery tobungami ana akoina toringai da successful oragadi aduga yam chauna area je infarction thokidrgadi adum loinamak improvement lakadori doctor no hoje mamang da hiv khiba intracorneal AVM amasung spinal AVM da adui matang da song okay AVM sigi layong sina mukra tungan kre AVM gi layong sina akoina e arteries ka veins ka punjanaba ada punjanaba se sta ngasai gi haiba akoi bleeding to bayam gi chance adugi pokhai bagi aduga amuk kano to bagi seizure to bagi haiba khogi AVM haiba se ima punung de yaropani kona develop tawpanate stroke kaisina adum kona develop tawpani aduga AVM haibasina kanoni ima punung de yaropani adu ima punung de yaropase angang oi mayam da anamna yawga leidormina masi karam matam da magi phongdor kadagi haibasi khaibangam de adubudabu angang oringai da anamana adolescent matam da anamana togali magi phongdokpase aduna patient ama bleeding tawla aga mandu de AVM lermagadi AVM si akoina madu treatment to bia AVM ki treatment sina khena re AVM ki treatment sina ngasai gi leiriba process ti mane akoi kamya da thilaga manung chang doini brain manung chang doini akoi yam akupa tara hai tar yam akupa tara yam akupa catheter tubes
sigi pambai matung ilaga akoina janga doribni adese hida kapa kapa ga akoina chali lambi se kadai chali no haise hana track torga adu changai haraga ngasagi I arteries ka vein ga punjanar ga leiba mafam se sida akoina glue kaina kapi ya glue sina akoi adhesive akoi anapapo ni haiba anapapo sina ngasagi punjanar ba mapado loksanari ba mapado akoina madu punjaluba aduna atopa anobadana akoina onyx kaina ga leiri onyx sina amuk ngasagi hujiki adumaina changa ngasagi punjanari mapa se sida akoina hidak se capsule ga ngasagi artery ga vein ga loksanar ga leibudo akoina muthatpa yai sina akogi AVM ki treatment da lakani ado doctor she high sing se thokdana ba khoina precaution waina kai kai tawba yage tu thaibe precaution se akogi AVM amasung aneurysm amasung stroke si gi matang dadi AVM gi matang dadi akoina karam matamda kamaina tholakani haise khangde aduga ma se akogi ima punung de yorpani na masi bakuna kamain to precaution to badagi habdi leite tabadabu ngasai AVM leire haraga ke ma seizure to re haraga di seizure akogi sari hore haraga di sari si leitana ba akoni hidak piriga sari si namthaba yai sari to handaba yai tabadabu ngasai treatment di to di ya re aduga ngasai kanogi akogi stroke ki sigi prevention and precaution si maroina stroke si BP wang mi da tawali then yamna hypertensive legan akogi hypercholesterol yam wangba fat yamna fatty yam oiba mi da tawali adagi work lifestyle si yamna sedentary lifestyle oiba thabak yamna masa physically active oidaba aduguma mi da tawali aduga one achowa factor chahi yankhai gi mathakta anamna tawali aduna sigi hariba BP wangba adagi cholesterol wangba saba thakpada akogi fat ki oiba sanung chaba mayam si adagi ngasagi chahi si mayam sina magi cause oibinina masista akoina karamba protective natra preventive measure tawdagi habisi koi dum khangnari ba BP control toba then cholesterol yam sadaba check regularly toba BP gi adagi check regularly hypertension kanogi akoi cholesterol level check toba siguma mayam si leini ada doctor aroibada mayam da message sam khata pipir aina mayam da aizaningi si akogi stroke habisi ischemic stroke si yamna rapidly yamna fastly akoina keguma khangbanga magadi masigi treatment se tawda yam thuna matam leiringai da tahoragadi masi treatment phajana tawraga masi akogi stroke si dagi paralysis tawa pura punsi chupa mangadaba matam adai punsi chupa da paralysis oibisi kanbangami adna stroke aina ngasai haijakiba stroke tawpa matam da kai signs and symptoms lakadagi habdu yam thuna khangbiraga yam thuna hospital da manaknapo hospital akogi facilities leba mafam da laaga sigi treatment se lobiraga ding punchi chupagi ngamdaba punchi chupagi paralysis oiba disability sidagi kanbangam aduna yam thuna fast active isagi khambiraga thuna tobasi yam thuna fast activity ni aduga atopa mana akogi Manipur da yamna adequate oiba neuroscience facility ama leitabana maram oiraga JNIMS tasu natragana RIMS tasu akogi DSA haiba machine se akogi government na machine se JNIMS ta install tobiraga di haiba laina sindagi yam line ngaktopa amsung prevention tobangam haina tamsaki doctor gi maman yam matam kha kai thokpiraga ngasi kanaraba wafam ga thambi beidamta doctor bohanan thakachar ngasi gi damakta ti matang sida impact health link losinjare mathangi chayolda anoba topic ama mu pujuna laksake ngasi gi damakta di kainana be athani jare